Yengsindre Haibasi Tasengba Wapham ni Amadi state Leingak nasu MASAGI responsibility AMATA LOUDRE HAINA CLP leader KEISHAM MEGHACHNDRA PHONGDOKKHRE Wapham asi Underdog Cup 2026 hawdokpagi thoramda saruk yaba lakpada pangmising unabada mahakna phongdokkibani mahakna makhatana hai peace asi athubu matamda lamdam asida purakani haina praja amadi politician singna khanduna leibani panliba Leingak asi thamanga farakadorubani Leingak asina concrete road map ama miyamda transparent oina khanghangadabani adubu chahi ahum fazalaklaba irang asida Leingakna miyamda karimata khanghanba leite maram asina charangnaba yamna leire hauzik naga amadi kuki ani ki maraktasu violence thokli masi lebhananaba solution ama puthokadabani adubu karisu tawdana leiri haina phongdokhi leiriba security singi mathakta cobra gi team su sangsilakrabani adubu Manipur dadi cobra gi kanaba leitre haina phongdokhi Central government na serious oidi Haibasi di yamna tarang bata Tasengba Wapham mo oiri. Then state government gi oiba magi responsibility lawham thokpasim badi sumlo LOUDRE. Maram di law and order Haibasi state ki subject ni. State ki subject na the Chief Minister of Manipur ki CM na amasung Manipur ki Home Minister na masi direct control and command tawrakanda solution solution gani haibagi aikoina masi amata u phangde central government sungai lei central government solution jagadi state ke subject ori ba law and order se masi asungai bada sahi ahum phadal lakhre aduna koina masi accountability si ude transparency su miyam da ngammi natraga ngamde policy miyam si khangan Haibasi sarkar gi mathauni aduna koi sum yeng dai base silent spectator se khang bada waba parja sing se khang bada waba se akoi wi loina na aina thamjaningi masigi solution ama adagi masigi policy ama puthokpadi laira dana hena charang na ba poi ngarang akoi gi han awang bo ni umai NPF ki president na clarification state ama pibado jamna land statement maram di mahak na pidibasi aina claim tawriba demand tawriba na Manipur gi Chief Minister ama laina Deputy CM of Manipur City Losi Diko amasung MLA amasung Manipur State ki NPF ki President Sri Awangbaw Niumay Masina Karamaina Nagaland ki Chief Minister Nephew Rio then adagi Deputy Chief Minister yaurgo Home Minister unariru bese masi sarkar ki ayaba piraga unaruri bra adagi Manipur ki Chief Minister ama laina mahaki absence ta mahak yaudun Karamaina unaribuno haiba isam chamba political gi question ne masida sida adu ada mayam ama haiba do madu baseless ni adegi sugi then atai bifurcation of the district si mayam ama haijalaga du charge karata wudu baseless ni aina hainingi bati to the point Manipur si state amani masigi administration law and order punamak se Manipur ki Chief Minister ki makhada tawgadabani loina na awangbaw ni umayna magna clarification statement sengdorakpada naga singi hat khibagi justice demand tawni hayaba thongdok se krai da thoki